Manipurda ANOUBA LEINGAK LEINGNABA AROIBA OINA KUKI MLA SING KOUKHATKHRE KUKI JO MLA TARANA January 19 da Guwahati da Home Minister Amit Shah unagadori Manipurda ANOUBA LEINGAK ama SEMNABAGI matam yamna naksilakpana maram oiraduna state asigi miyamna thangai sengna popular government ama lehengadra natraga leheloidra haibagi langtaknaba hengalakli Thazaba yaba pau amana hai central government na Manipurda popular government ama thamnabagi matangda aroiba khudong zaba piba oina KUKI jo MLA tara amasung civil society organization sing KOUKHATKHRE lakliba January 19 da Union Home Minister Amit Shah numinini gi khongchatta Guwahati da lakadori khongchat asida KUKI jo gi MLA tara Guwahati da laknaba khangankhre Makoi tara kakta natana KUKI civil society organization kharasu Guwahati da lainanaba khangalaki haina pau asina makatari Assam Assembly election naksilakpaga loinana Manipur gi issue asisu yariba makai maisa langna dana loisinba center na pamli Masigi sumathakta matam sanglaklaba president run asi constitution gi matung inna sahi ama pharakpa matamda popular government samanba natraga house dissolve tawba natana atai lambi laite Phibam asida Manipurda popular government ama thamnabagidamak baitai amasong KUKI MLA sing punsinnabagi tangai fadaba lai haina center na khalli pau asina makata na hai Manipurda president run thamlakpa chahi ama faraba phawba KUKI gi site ta leiriba MLA singa maitai gi MLA singa bunna chatmina hanbangam dabasida center na nuaitaba fauri Maram aduna lenga ama sembasi KUKI maitai amasung naga yawgadabani haibasi central government ki thausil oigadori Adubu thausil asi KUKI singi marakta kulai paiba kangbu amana yamna kanna yetli Popular government ama sembada KUKI jogi MLA sing yawba yaroi separate administration gi demand pidriba phawba makhatana maitai ga yasin nakiroi haina demand tawba amasung kihanba kangbu yorkpana KUKI jogi MLA tara khong marai lukna leiri Maitai amasung KUKI MLA singna hojik thengnariba problem sing asi central government na khangi Adubu KUKI gi MLA singdi makhoigi kor adudagi hendokpa ngamdri masi kamdongna lanthokadagi haibadu Union Home Minister Amit Shah ga phaminaduna wa khanaraga loisinba ngamgani haina lauri handak Guwahati da unagani haina tawriba thorang asida laingak ama semnanabagi changsilakpa khongjang saruk amani masi mai pakpa natraga paktaba haibadu yenglaga kamdongna laingak semangadagi haibadu warep lorkadori Thazaba yaba mafamdagi phangba pau amana Manipurda popular government ama sembagi wafam asi Lakliba February gi ahanba chayon phawbada oithoklabi yai haina lauri adummakpu kanana chief minister oigadagi haibadudi hojik makki oina khangdri thadauna ngasi phawba khundaminariba kanglupur amatagi mayokta leiraktre state asida thokliba lal asi KUKI singna thokhanbani maitai di lan pamde mapalamdagi mitop pusilakanu khunda laita duna leba khoi punna hingminasi haiba khaktani haina thadau NP Manipur gi secretary lamjathang hawkipna phongdokhre Ngasi Information Center for Hill Areas Manipur ichamna sinduna yumnam khunauda state asida thokliba lan asigi waroisin ama poroknaba honabada achowa thodang lokhiba thadau furupki meising taramno okpugi thoram amada hongdokhibani thoram aduda mahakna makhata na hai thadau furup asi chahi kiyagi mamangdagi KUKI furupni haina miyamna longnaduna furup asibu matam sangna namsimduna thambirami Zahi lising anigi puwari leirukleba thadau furup asi mamangda khongjai haina khangnaramba furup aduni Furup asina ngasi phawba lamdam asida khundaminariba kanglup furup amatagi mayokta laikhiba laiti haina lamja thangna phongdokhi Zahi taraga nipan surabasing electoral ronda yahannaba mahisang singda campaign horgani Zahi taraga nipan surabasing electoral ronda yahannaba mahisang singda campaign horgani haina CEO na thadork pacherol amana khangalakli Mikhal pangthokpada technology ki mateng loba amasung democracy ki mapangal henna lehenbada voter singi thodang haibasida akhanaba miyang thamlaga national voters day gi thoram ngasi lamphel patta leba chief electoral officer CEO Manipur gi office ta pangthokre Mikhal ga mari leinana photo exhibition ama yauna pangthokhiba thoram aduda ahanba oina vote thada godoriba miyosingda epic card sing suyan thokhi Manipur gi CEO Sailesh Kumar Chaurasia yauna pangthokpa thoram aduda Manipur gi additional chief secretary Vivek Kumar Diwangan na hai kumja lising ani kunga tareta pangthoka doriba state assembly mikhal gi maoinana sahi taraga nipan mapung pharaba sing electoral ronda yauna bagidama college amasung school singda campaign horgani phongdokhre mahakna makhata na hai mikhal gi matamda polling station singda webcasting camera sing siznaduna bot thada bagi thabak thoram sing real time da yengba ngamle masina polling booth ta nataba pambai siznabagi thabak thoram sing laina khangduna athubada action loba ngamhali Technology ki mateng loba asina mikhal pangthokpa matamda kanglun chumna amasung transparency lehenbada achoba mateng phangli
boycott amasung tongan ba aki akhang kayagi marakta pangthokhiba mikhalda Manipur police amasung paramilitary force ki personnel singna lokhiba thodang singthaningai ni phongdokhi Thauramgi saruk ama oina lebak asigi chief commissioner na National Voters Day ga mari lainana phongdokhibu wafam singsu taminaki loinana my India my vote Indian citizen at the heart of Indian democracy haiba topic ta pangthokpa online essay competition gi makok mathang ta khraba singda su mana lanthokhi Amaromda Imphal West ki DC office complex da My India My Vote haiba thim da tratruk suba National Voters Day gi thoram pangthokre Thauramga mari lainana painting competition pangthokhibaga loinana district asigi tongan ba assembly constituency singdagi lakpa ngang sing saruk yakhi Thauram aduda additional deputy commissioner K Jadumni Singh na hai Imphal West district na literacy rate khwaidagi wanglabasu electoral enrollment ki matangda di sothana lairi phongdokhi Bangladesh ki nursing di district da Hindu lining chatpa amasu mai thaduna hatkre yamna nuaitaba thodok amada Bangladesh ki nursing di district da Hindu lining chatpa mioi ama hingna mai thaduna hatkre masagi chahi 15 rom suraba Chanchal Chandra Bhomik kauba mioi adu mahakna thabak suba yawba garage amagi manungda mai thaduna hatkibani official report amagi matung ina garage manungda Chanchal na tumduna leiringai da mai chaklakibani CCTV footage yangbada kanagumba miyoi kharana tamnana mai thakibagi khudam phangba ngamkhi Nursing di district ki superintendent of police Abdullah Al Faruq na paumi singda hai camera da yangbada kanagumba amana garage mai thakibagi khudam phangba ngamkhi manak nakpa mafam da khinba CCTV camera singi footage khomjin duna January ba miyoi adu masa khangdok na ba honari laikhidrabagi imung manung na phongdorpagi matung ina kanagumba miyoi kharana tamnana thaurang tawraga garage mai thaduna Chanchal hatkibani Thaudok asida January basing atuba matamda farga logi oiba cherak pigadabani haina taksillakli imoinu irat thongni thoram phajana pangthokpa khulsingda ikai khumnaba utkre Maitei phurupki puwariga sagonaduna laklaba wakjingi taragani thoini panba numitta maitei yumthong khudingda irat thongni pangthoktuna lakpagum chahi asigi pangthokhiba imoinu irat thongni thoram numitta Arambai Tengol Unit 3 gi area da mai candle phajana thanduna irat thongni pangthokhiba khul laikai singbu khangatpaga loinana ngasi achamba khodol piduna ikai khumnaba utkre Arambai Tengol Unit 3 na sinduna ngasi sapamda leiba ibudo khongjom ningthaugi laibungda pangthokhiba thoram aduda Langathen Jila Parishad member Soibam Kulabidhu social worker Laisram Pemananda Sapam Gram Panchayat ki chairperson Yumnam Ombilandhoni Wangjing Lamding Municipal Council gi ward number 6 ki councillor Haikrujam Gaurango Wangjing Ningthau Haroba Thogal Lup ki president Thongam Rojen Amadi Lamding Ikop Ningthau Haroba Thogal Lup ki secretary and Roman na mathang set na thoram mapu athoiba mitung amadi akhanaba mitung sing OINA saruk yakhi mai phajana thanduna ningthina irat thongni pangthokhibagi damak thagatuna achamba khudol sing tamduna ikai khumnaba utkhiba khul laikai sing adudi ahanbada sapam laibung laikai anisubada langathel amadi ahumsubada wangjing wangkhai maibam leirakni Thoram asiga mari lainana Arambai Tengol Thawal district ki PR ibam kisan na phongdokhibada Arambai Tengol na iraipak ifurup ina lining asi yokhatnaba honabada dangsel lakliba thabak thoram sing asi miyamna chauna mateng pangbibadagi mai pakjaribani Aikhoi khongchat chet na iraipak ifurup ina lining kananaba laijaribani masida leibak miyamna su Arambai Tengol bu saugat piu haike